ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯅꯕꯤꯌꯨ ꯑꯩꯈꯣꯏ ꯁꯒꯣꯜꯗꯒꯤꯅꯦ ꯑꯗꯨ ꯅꯍꯥꯟ ꯇꯥꯡ 16ꯒꯤ ꯃꯤꯖꯣꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯐꯥꯕꯅꯦ ꯑꯩꯈꯣꯏꯁꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯒꯤꯗꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯃꯣꯏꯅ ꯅꯨꯄꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗꯨꯗꯅꯦ ꯃꯣꯏꯅꯅꯦ ꯄꯨꯔꯒ ꯒꯥꯔꯤꯗꯨꯗ ꯏꯟꯁꯤꯟꯈꯤꯕꯗꯣ ꯑꯩꯈꯣꯏ ꯎꯍꯧꯋꯤ ꯀꯣ ꯑꯗꯒꯤ ꯁꯤꯡꯒꯥꯏꯕꯥꯛꯁꯨ 2 ꯂꯪꯁꯤꯟꯈꯤ ꯑꯗꯨꯒ ꯃꯣꯏꯁꯤ ꯌꯥꯝ ꯁꯥꯎꯔꯒ ꯃꯣꯏꯅꯅꯦ ꯑꯗꯨꯃꯥꯏꯅꯅꯦ ꯇꯧꯈꯤꯕꯗꯨ ꯑꯩꯈꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯤꯗ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯏꯁꯤ ꯊꯥꯗꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯂꯒ ꯑꯩꯈꯣꯏꯁꯤ ꯑꯗꯨ ꯌꯥꯎꯅ ꯉꯥꯡꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯃꯛꯇꯅꯦ ꯃꯣꯏꯅꯅꯦ ꯐꯥꯔ ꯄꯨꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤ 12 ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯐꯥꯕꯗꯨꯗꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯐꯥꯗꯦ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯂ ꯑꯁꯤꯁꯤ ꯍꯧꯅ ꯁꯥꯔ ꯃꯣꯏꯅꯅꯦ ꯇꯧꯔꯤꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯃꯛꯇ ꯄꯨꯔꯒ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯑꯩꯒꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯒꯅꯦ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏꯁꯤ ꯐꯥꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯄꯨꯕ ꯀꯥꯟꯗ ꯃꯈꯥꯔꯣꯝꯗ ꯀꯨꯝꯁꯦꯅ ꯄꯨꯊꯕ ꯀꯥꯟꯗ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤꯠ ꯄꯨꯟꯕ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯃꯤꯠ ꯄꯨꯜꯂꯒ ꯑꯩꯈꯣꯏꯁꯤ ꯁꯣꯝꯗ ꯆꯠꯁꯦ ꯍꯥꯏꯌꯦ ꯏꯆꯥꯁꯥ ꯑꯩꯈꯣꯏꯕꯨꯗꯤ ꯅꯃꯥ ꯑꯩꯈꯣꯏꯕꯨꯗꯤ ꯍꯥꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯃꯁꯦꯟꯅꯦ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯂꯣꯛꯅꯨꯡꯗ ꯅꯨꯡꯒꯥꯏꯗ ꯑꯗꯨꯒ ꯆꯤꯡꯂꯣꯝꯗꯅꯦ ꯄꯨꯕꯤ ꯑꯩꯈꯣꯏꯁꯤꯀꯣ ꯄꯨꯔꯒ ꯃꯤꯠ ꯄꯨꯜꯂꯒ ꯈꯨꯔꯨ ꯈꯨꯗꯥ ꯄꯨꯜꯂꯒ ꯂꯦꯡꯒꯅꯨ ꯂꯥꯡꯒꯅꯨ ꯑꯗꯨꯒ ꯂꯦꯡꯕ ꯇꯥꯔꯒꯗꯤ ꯃꯥꯏꯈꯣꯡ ꯍꯥꯡꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯣꯏꯕꯨ ꯀꯥꯞꯄ ꯍꯥꯠꯀꯅꯤ ꯍꯥꯏ ꯃꯣꯏꯅ ꯆꯥꯛ ꯆꯥꯕ ꯇꯥꯔꯒꯁꯨ ꯆꯥꯛ ꯆꯥꯕꯗꯨ ꯃꯥꯏ ꯄꯨꯟꯕꯤ ꯃꯄꯥꯟ ꯊꯣꯛꯑꯒꯁꯨ ꯃꯥꯏꯈꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯗꯦ ꯑꯩꯈꯣꯏꯕꯨ ꯑꯗꯨꯒ ꯑꯋꯥꯅ ꯃꯤꯠ ꯎꯗꯕꯒꯨꯝꯅ ꯃꯥꯔꯒ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯂꯣꯛꯅꯨꯡꯒꯤ ꯏꯁꯤꯡ ꯑꯏꯪꯕꯗꯨ ꯈꯖꯤꯛ ꯈꯛꯇ ꯄꯤꯔꯛꯑꯦ ꯈꯧꯔꯥꯡꯕꯅꯤꯅ ꯑꯩꯈꯣꯏꯅꯅꯦ ꯄꯨꯛ ꯊꯟꯗ꯭ꯔꯒꯁꯨ ꯑꯏꯪꯕꯗꯨ ꯑꯗꯨꯝ ꯊꯛꯏ ꯑꯗꯨꯒ ꯑꯏꯪꯕ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯄꯨꯜꯂꯒ ꯃꯤꯠꯁꯤ ꯍꯥꯡꯗꯕꯤꯗ ꯑꯩꯈꯣꯏꯕꯨ ꯇꯨꯝꯍꯜꯂꯦ ꯑꯗꯨꯒ ꯂꯦꯡꯒꯅꯨ ꯅꯣꯏ ꯂꯦꯡꯕ ꯇꯥꯔꯒꯗꯤ ꯋꯥ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏ ꯑꯗꯨ ꯅꯨꯄꯥ ꯃꯁꯦꯟ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯁꯦꯟꯅ ꯇꯧꯈꯤꯗꯨ ꯃꯃꯥꯒꯨꯝꯕ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯄꯤꯕꯗꯨ ꯀꯔꯤ ꯙꯔꯃꯅꯣ ꯑꯗꯨꯒ ꯃꯃꯥ ꯑꯩꯈꯣꯏꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯂꯣꯛꯅꯨꯡꯗ ꯄꯨꯈꯠꯄꯗꯨ ꯃꯣꯏ ꯍꯥꯠꯇꯣꯛꯀꯦꯅ ꯄꯨꯈꯠꯄꯅꯤ ꯃꯣꯏꯁꯤ ꯑꯗꯨꯒ ꯆꯤꯡꯂꯣꯝꯗꯅꯦ ꯄꯨꯈꯠꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯂꯣꯛꯗꯨꯗ ꯇꯨꯔꯦꯟꯗꯨ ꯂꯥꯜꯂꯒ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯌꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯒ ꯑꯃꯨꯛꯁꯨ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯎꯏꯌꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯎꯕ ꯃꯇꯝꯗ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯅ ꯑꯩ ꯀꯞꯄꯦ ꯃꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯌꯦ ꯈꯔ ꯌꯦꯡꯊꯣꯛꯄ ꯀꯥꯟꯗ ꯌꯨꯄꯥ ꯄꯥꯏꯔꯒ ꯅꯣꯡꯃꯥꯏ ꯄꯨꯔꯒ ꯊꯥꯡ ꯌꯦꯞꯄꯒ ꯃꯣꯏꯁꯤ ꯂꯦꯞꯄ ꯂꯩꯔꯝꯃꯤ खरा चलगा मी अनि हुसी ड्रेस सेलगा नोंमाइ पाइरगा लेपामे नसिदि सोइद्रे खोइसि चिंदा पुखलगा वाना पुखलगा मोइसि लोइना हाथोगा फुमगा थलमानी हैना वखन्दु खनके खोइ वखन्दा अदुगा दोकि मति वाना नुपि खोइ बुफादु वाइना ममा गुम्बा खोइदु फादु माला ओपा तारागदि नुपा सिंगदि करि ओइरमगनि अदुबु ngasi फाव मनंदा मोइनाने सुमाइना मिनुंगसि लाइदना ओपिबा नाबिबेदु अखोइबु दुमाना तोबिरगदि नुपादुदि हातोबिरमगनि ना आइ थाजबनि ममा मा ओइना अदुबु मिनुंगसि लाइना आइगे इचासिंग इनाउसि आइगे लीडरसिंग पास्टरसिंग दु तेगदा गाइदना अछोइ ngam यावदना अथोबा मतमदने थादोबिरो ना आइगे सिदी मतंग आइगे हाजबा लोइजगे मा केनो तोगिन गाड़ी दुदि करिनो खोजि पाखपगा थुकपगा को असिनेदि खंगद्रे नुपासिंगबु इनसिलगा मोइनाने गाड़ी दु थाउद्रिङाइसिदा नुपिसिंगबु पुग्रो हाइरगा नोइ होजिफा काइदौरिनो हाना मोइलोनदगि ngange इमानाने मोइलोनदु खंगेबको दुगा नुपिदुनाने
ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯔꯥꯎꯟ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤꯅ ꯒꯥꯔꯤꯗꯨ ꯗꯗꯤ ꯍꯥꯞꯈ꯭ꯔꯦ ꯎꯏꯌꯦ ꯑꯗꯨꯕꯨ ꯆꯤꯡꯒꯥꯏꯕꯥꯡꯁꯨ ꯄꯨꯁꯤꯟꯈꯤꯕꯗꯨ ꯎꯏꯌꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯣꯔꯣ ꯃꯥꯏꯀꯥꯏꯗ ꯄꯨꯔꯤꯅꯣꯗꯨ ꯈꯪꯗꯦ ꯃꯗꯨ ꯄꯨꯈꯤꯕꯁꯤꯡꯗꯣ ꯅꯣꯡꯃꯩ ꯄꯥꯏꯕ꯭ꯔꯥ ꯖꯤꯗꯤ ꯃꯌꯦꯛ ꯁꯦꯡꯉꯕ꯭ꯔꯥ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗꯤ ꯅꯣꯡꯃꯩ ꯄꯥꯏꯔꯝꯕ ꯏꯃꯤꯠꯃꯛꯇꯗꯤ ꯎꯍꯧꯗꯦ ꯑꯗꯨꯗꯤꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯣꯏꯁꯦ ꯀꯦꯃꯣꯐ꯭ꯂꯥꯁ ꯃꯣꯏꯒꯤ ꯁꯦꯠꯄ ꯌꯨꯅꯤꯐꯣꯔꯝꯗꯣ ꯑꯗꯨ ꯁꯦꯠꯄ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯉꯥ ꯂꯩꯔꯒ ꯑꯍꯥꯟꯕꯗ ꯁꯤꯕꯤꯅ ꯐꯥꯔꯒꯀꯣ ꯉꯥ ꯂꯩꯔꯒꯗꯤ ꯗ꯭ꯔꯦꯁ ꯂꯣꯏꯅ ꯅꯣꯡꯃꯩ ꯂꯣꯏꯅ ꯌꯦꯞꯈ꯭ꯔꯦ ꯑꯣ ꯃꯣꯏꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯏꯃꯤꯃꯛꯇ ꯑꯩꯈꯣꯏꯕꯨ ꯗꯥꯏꯔꯦꯛ ꯐꯥꯕꯗꯤ ꯃꯣꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯅꯅꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗ꯭ꯔꯥ ꯅꯨꯄꯤꯁꯤꯡꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯦ ꯃꯣꯏꯅꯅꯦ ꯅꯨꯄꯤꯁꯤꯡꯗꯨꯅꯅꯦ ꯑꯩꯈꯣꯏꯕꯨ ꯃꯣꯕꯥꯏꯜꯁꯨ ꯃꯨꯟꯕꯤꯈ꯭ꯔꯦ ꯈꯨꯗꯛꯇꯨꯗ ꯂꯝꯕꯤꯗꯨꯗꯀꯣ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯀꯔꯤ ꯀꯔꯥ ꯀꯩꯅꯣ ꯇꯧꯕꯗꯨꯁꯨꯅꯦ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯉꯥ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦꯕ ꯃꯣꯏꯁꯤ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯐꯥꯕꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯇꯦꯔꯣꯔꯤꯁꯅꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯉꯦ ꯍꯥꯏꯕ ꯌꯥꯔꯕ ꯍꯥꯏꯕ ꯌꯥꯏ ꯃꯣꯏꯁꯤꯀꯣ ꯑꯗꯨꯅ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯃꯥꯈꯣꯏꯅꯗꯤ ꯄꯥꯡꯒꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤꯌꯣ ꯅꯣꯏꯅꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯩ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤ ꯅꯨꯄꯥꯅꯅꯦ ꯅꯨꯄꯥꯅ ꯐꯩ